Koko mina changsilakpa khongjang saruk ama oina ngase khurai thongdagi hauraga sagol mangpu khau phawbada leiba maira paibi amade club signa paktakna wakat mihum jatakre Tronglaobi da jatakhiba bongi attack ta pikliba angang ani leikhidaba amade CRPF na nongmai kaptorokpada micham ahum sekhiba thodok adu yaningdaba phongdoktuna ngasi ayu pung 10 dage khurai puthiba nandeibam leikai konsam leikai haikru makhong khomidok khabisoi kairang pangai khundrak pam sambai tangkham Yumnam Patlau Amade, Sagol Mang Kewana Chingba, Mafam Singda, Wakat Mifam Jatake, Gasigi Wakat Mifam Aduka Mari Lenana, Kurai Salan Tong, Nandebam, Lekai Mera Paibi Secretary, Salam Muktabalina Hai, Handak Tronglaobi with a Pikliba, Angang Ane Kuki Kulai Paiba Sina, Bom Captain Duna, Tamtin Hato Pikiba Aduka, Apopi Mamabuna, Asok Apandangan Kibagi Taudo Ado, Terrorist Gitawone. Tawong adu yaningdaba phongdoktuna khongjang changsinbada saruk yaruba micham ahum CRPF na kaptuna hatkibagi thawong adu Central Force ke ka henba thawong ne micham miyangbi thawai lantung ngak senbikani haiduna leiriba Security Force na miyangbi thawai kanbiba ngamdrabadina makhoi Manipur leibagi mathok tadre paliba lengak asi sungasi fawba mayek thokpa action amata paikhalakpa udre kayam kuina miyot minai asi khangduna leigadawri pano India lengak na Manipur yengliba bideng aside yamna hanthaba thak amagi bideng ne Tronglaobi mihat ki matang da ngasi fawba center ki luchungba amatana nungai taba natraga yaning tabagi wahai ama fawba phongdorakpa leitre chatharakliba thawong aside maitei furup asi tumna mutkhinaba India na honarabra haina chingnai haina mahakna haike Akoi India da tiluriba India da akoi hujik luchingbiriba Amit Shah amadi Narendra Modi bakoina su akoi na wariba se ngasi fawda bakoina kari lerige haiba wahangap tasu hangade Asigumlaba, Pendaba Kaya Sina, I call you the Koran Kosang Labana, Kangangandre, Mute Mine, see, would you Satari Baze, talk with you, Kodak the Lepan View, Bigly Angankari, happy no, Amadi, Praza Miamna, Waraga, how to Labimatamda, Karigino, no kind of worry, but I call Lane, I can Amazon Horate, who do you say? Wakat Mifam Aduka Mari Lenana, Sagol Mang Mera Paibi Secretary, Sorokhaibam Bisarani na Hai, Tronglaobi Thodokta Angang and Yauna Puna Mui Manga Lake Dabi Thodok Ase, Yamna Tomo Shokningai over Thodok Amane, Sugi Marumda Kuki Kulai Piber Sina, Lepalatina Jatar Libelan Asida, Mara Late the Bat Michum Kaya Amasicre, Adu Palibalenga Asida Ngasi Fauba Matic Java Action Amata Lokot Pangam Lady Ase, Peningai Oide. Tronglaobi Thodokta Chena Bakuki Kulai Piber Sing Ado, Lengang na Atubo Matam the Faduna Jerak Bigadabade, Cookie Sing na Kumtarak Laga, Mihat Ripun Chataba, Dana Karishu Tawangam Draga, Jingkong Chingya da Kul Ngak Liber Singna, Lautok na Bat Lengang na Honarak Liber as a Yaning the Highness so Mahana Fundo K. Misam da Onsil Laga, Kapa Kuku Militant Sing, Atubo Matam da Jerak Bibiu, Haiba from Jeko Gomen Gisata Koi, Tamjari. I quite how six handy by me, I quite my rabbi sing Yatuki Matiware quite. Tumbang Kangre, Sapam Kangre, Narang Magda Koi, Nonsum Dale, Bakoi MPA, Tokani Hydra, Maduga, Konga, my coach and say, I don't know my rabbi sing Jai, Duki Matiware, Mama will be a quite, Kang Bagi Pangale, Select Maramaduna, Gomena, Tuba Matamda, Masigi Solusalama, Kubiratuna, Santi Mukta Hazan Bio, Hyper Wapam, Koigis Haitagi, Hana Tamdari.